ꯑꯍꯥꯟꯕꯃꯛꯇꯗ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯅꯤꯡꯉꯣꯜ ꯅꯥꯆꯨꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯉꯁꯤꯗꯤ ꯃꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤꯕ ꯌꯥꯝꯕꯨꯡ ꯑꯃꯗꯤ ꯊꯣꯏꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯄꯥꯔꯠꯇꯣ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯂꯧꯕꯤꯔꯁꯤ ꯑꯔꯣꯏꯕ ꯊꯣꯏꯍꯟꯕ ꯑꯃꯗꯤ ꯊꯣꯏꯒꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯊꯣꯏ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯑꯌꯨꯛꯀꯤ ꯊꯕꯛ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯔꯨꯝꯒꯤ ꯃꯌꯥꯏꯗꯨꯗ ꯊꯣꯏ ꯋꯥꯏ ꯁꯤꯠꯇꯨꯅ ꯂꯩ꯫ ꯊꯣꯏꯍꯟꯕꯁꯨ ꯃꯊꯛꯂꯣꯝꯗꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯁꯣꯐꯥꯗꯨꯗ ꯐꯝꯗꯨꯅ ꯊꯣꯏꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯊꯣꯏꯁꯨ ꯊꯣꯏꯍꯟꯕꯒꯤ ꯃꯄꯥ ꯌꯧꯁꯜꯂꯛꯄꯗ "ꯌꯥꯝꯕꯨꯡ, ꯅꯈꯣꯡꯗꯣ ꯊꯥꯡꯒꯠꯂꯣ, ꯋꯥꯏ ꯑꯃꯇ ꯁꯤꯠꯀꯦ." ꯊꯣꯏꯍꯟꯕ ꯍꯥꯏꯔꯤꯗꯨ ꯇꯥꯕꯤꯗꯦ꯫ ꯃꯃꯤꯠꯇꯨꯅ ꯆꯥꯗꯧꯕ ꯃꯈꯩ ꯃꯥꯒꯤ ꯊꯣꯏꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯊꯣꯏꯁꯨ ꯃꯃꯥꯏ ꯅꯣꯟꯈꯠꯇꯨꯅ ꯊꯣꯏꯍꯟꯕꯗ ꯌꯦꯡꯂꯩ꯫ "ꯀꯩꯅꯣ ꯌꯥꯝꯕꯨꯡ?" ꯊꯣꯏꯍꯟꯕ ꯀꯩꯁꯨ ꯅꯠꯇꯦ ꯍꯥꯏꯅ ꯃꯀꯣꯛꯇꯣ ꯐꯠ ꯐꯠ ꯍꯥꯏ꯫ "ꯑꯗꯨꯗꯤ ꯅꯈꯣꯡꯁꯦ ꯆꯥꯊꯣꯛꯑꯣ, ꯋꯥꯏ ꯁꯤꯠꯄ ꯂꯣꯏꯁꯟꯒꯦꯕ." ꯊꯣꯏꯍꯟꯕ ꯍꯧꯒꯠꯂꯛꯇꯨꯅ ꯊꯣꯏꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄꯤ꯫ "ꯀꯗꯥꯏ, ꯁꯨꯝꯖꯤꯠꯇꯣ ꯄꯤꯔꯣ, ꯋꯥꯏꯗꯣ ꯑꯩ ꯁꯤꯠꯄꯤꯔꯛꯑꯒꯦ." "ꯌꯥꯔꯅꯤ, ꯑꯩ ꯑꯗꯨꯝ ꯁꯤꯠꯀꯦ, ꯌꯥꯝꯕꯨꯡ ꯅꯊꯧ ꯇꯧꯖꯔꯨꯆꯣ." "ꯑꯩꯒꯤ ꯏꯊꯧ ꯑꯝꯇ ꯂꯩꯇ꯭ꯔꯤꯃꯤ." "ꯌꯥꯝꯕꯨꯡ, ꯀꯥꯔꯟ ꯇꯧꯅꯨꯀꯣ, ꯄꯤꯔꯛꯑꯣꯅꯦ ꯁꯨꯝꯖꯤꯠꯇꯣ." ꯊꯣꯏ ꯈꯨꯝꯗꯦ, ꯃꯆꯤꯟ ꯂꯩꯊꯣꯛꯇꯨꯅ ꯂꯩ꯫ ꯑꯣꯏꯅꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯊꯣꯏꯍꯟꯕꯗꯤ ꯃꯥꯒꯤ ꯆꯥꯗꯧꯕ ꯃꯈꯩ ꯌꯦꯡꯕ ꯃꯤꯠꯌꯦꯡꯗꯣ ꯍꯣꯡꯕ ꯂꯩꯇꯦ꯫ ꯊꯣꯏꯁꯦ ꯃꯥꯅ ꯆꯥꯊꯣꯛꯈꯤꯗꯧꯁꯦ ꯉꯥꯏꯈ꯭ꯔꯦ꯫ ꯊꯣꯏ ꯃꯆꯤꯟ ꯄꯥꯏꯔꯝꯕꯗꯣ ꯂꯦꯞꯇꯨꯅ "ꯃꯤꯠꯇꯣ ꯑꯗꯨꯃꯥꯏ ꯌꯦꯡꯂꯛꯀꯅꯨ ꯌꯥꯝꯕꯨꯡ, ꯑꯩ ꯂꯩꯐꯝ ꯈꯪꯗꯦꯕ." ꯊꯣꯏꯍꯟꯕ ꯊꯣꯏꯒꯤ ꯃꯅꯥꯛꯇ ꯈꯖꯤꯛ ꯆꯪꯁꯜꯂꯛꯏ꯫ "ꯀꯩꯒꯤ ꯈꯪꯗ꯭ꯔꯤꯕ?" "ꯈꯪꯗꯦ, ꯃꯤꯍꯨꯟ ꯗꯪ 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 ꯆꯣꯡꯉꯤ, ꯑꯗꯨꯒ ꯊꯃꯣꯏ ꯃꯅꯨꯡꯗ ꯆꯤꯛ ꯆꯤꯛ ꯂꯥꯎꯕꯁꯨ ꯐꯥꯎꯏ." "ꯑꯁꯦꯡꯕꯒꯤ?" "ꯀꯩꯅꯣ ꯌꯥꯝꯕꯨꯡ, ꯁꯨꯝ ꯅꯛꯁꯜꯂꯛꯏꯗꯣ, ꯌꯥꯝ ꯉꯥꯎꯁꯟꯅꯩ." ꯊꯣꯏꯍꯟꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯊꯣꯏꯒꯤ ꯃꯈꯨꯠꯇꯒꯤ ꯁꯨꯝꯖꯤꯠꯇꯣ ꯂꯧꯏ꯫ "ꯋꯥꯏ ꯁꯤꯠꯄ ꯑꯗꯩ ꯋꯥꯏ ꯇꯩꯕ ꯑꯩ ꯂꯣꯏ ꯇꯧꯕꯤꯔꯒꯦ, ꯑꯇꯣꯞꯄ ꯊꯕꯛꯇꯣ ꯅꯪ ꯇꯧꯖꯔꯨꯔꯣꯆꯣ." ꯊꯣꯏꯁꯨ ꯍꯟꯗꯛꯇꯤ ꯃꯔꯩ ꯌꯦꯜꯂꯛꯇꯦ꯫ ꯅꯣꯛꯐꯦꯠ ꯇꯧꯔꯝꯗꯨꯅ ꯃꯊꯛꯂꯣꯝꯗ ꯀꯥꯈꯠꯈꯤ꯫ ꯊꯣꯏꯍꯟꯕ ꯃꯥꯅ ꯊꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯋꯥꯏ ꯁꯤꯠꯄ ꯋꯥꯏ ꯇꯩꯕ ꯂꯣꯏꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯅꯤ꯫ ꯊꯣꯏ ꯃꯈꯥꯗ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯜꯂꯝꯂꯒ ꯃꯥꯒꯤ ꯔꯨꯝꯗ ꯀꯥꯔꯛꯄꯗ ꯊꯣꯏꯍꯟꯕꯗꯣ ꯀꯗꯥꯏꯗꯅꯣꯃ ꯆꯠꯀꯗꯕꯒꯤ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯣꯏꯍꯟꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯜꯂꯒ "ꯌꯥꯝꯕꯨꯡ, ꯀꯥꯏ ꯆꯠꯇꯣꯏꯅꯣ?" ꯊꯣꯏꯍꯟꯕ ꯃꯤꯡꯁꯦꯜ ꯌꯦꯡꯅ ꯌꯦꯡꯅ "ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯒꯦ ꯇꯧꯅꯤ." ꯊꯣꯏ ꯃꯆꯤꯟ ꯄꯩꯊꯣꯛꯇꯨꯅ ꯐꯃꯨꯡꯗꯨꯗ ꯐꯝꯊꯩ꯫ "ꯊꯕꯛꯅꯤ ꯍꯥꯏꯕꯕꯨꯗꯤ ꯑꯩꯁꯨ ꯈꯪꯉꯤ, ꯑꯗ ꯀꯔꯤ ꯊꯕꯛꯅꯣ ꯍꯪꯕꯩ ꯋꯥꯅꯤ, ꯍꯥꯏꯅꯤꯡꯗ꯭ꯔꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ." ꯊꯣꯏ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯒꯦ ꯇꯧꯏ꯫ ꯊꯣꯏꯍꯟꯕ ꯊꯣꯏꯒꯤ ꯈꯨꯗꯥꯡꯗ ꯂꯥꯝꯗꯨꯅ ꯐꯥꯏ꯫ "ꯍꯩꯃꯥ, ꯌꯥꯝꯕꯨꯡꯗ ꯍꯥꯏꯅꯤꯡꯗꯦ ꯍꯥꯏꯈ꯭ꯔꯕꯣ?" "ꯌꯥꯔꯦ, ꯍꯧꯖꯤꯛꯇꯤꯅꯦ ꯇꯥꯖꯅꯤꯡꯗ꯭ꯔꯦ." "ꯀꯩꯒꯤ ꯇꯥꯖꯅꯤꯡꯗ꯭ꯔꯤꯕ? ꯇꯥꯗꯕ ꯌꯥꯔꯣꯏ." "ꯈꯨꯠꯁꯦ ꯊꯥꯗꯣꯛꯑꯣ, ꯑꯩ ꯆꯠꯀꯦ." "ꯍꯧꯖꯤꯛꯁꯨ ꯅꯪꯒꯤ ꯈꯨꯗꯥꯡ ꯄꯨꯟꯁꯤ ꯆꯨꯞꯄ ꯄꯥꯏꯕꯒꯤ ꯑꯌꯥꯕꯗꯣ ꯌꯥꯝꯕꯨꯡꯗ ꯄꯤꯗ꯭ꯔꯤꯕꯣ? ꯈꯨꯗꯥꯡꯁꯤꯒꯤ ꯃꯄꯨ ꯌꯥꯝꯕꯨꯡꯅ ꯑꯣꯏꯕ ꯌꯥꯗ꯭ꯔꯤꯕꯣ?" "ꯌꯥꯗꯦ ꯍꯥꯏꯈ꯭ꯔꯕꯣ ꯑꯩꯅ?" "ꯊꯥꯗꯣꯛꯑꯣ ꯍꯥꯏꯗꯨꯗꯤ." "ꯌꯥꯝꯕꯨꯡ." "ꯍꯥꯎꯅꯦ, ꯑꯩ ꯆꯠꯀꯦ." "ꯌꯥꯔꯣꯏꯕ, ꯁꯤꯗ ꯐꯝꯃꯨ, ꯌꯥꯝꯕꯨꯡ ꯋꯥ ꯍꯥꯏꯒꯦꯕ." ꯊꯣꯏ ꯐꯃꯨꯡꯗꯨꯗ ꯁꯥꯎꯁꯟꯅꯗꯨꯅ ꯐꯝꯊꯩ꯫ ꯊꯑꯣꯏꯅ ꯁꯥꯎꯕꯁꯨ ꯅꯠꯇꯦ, ꯑꯗꯨꯒ ꯁꯨꯡꯁꯥꯎ ꯁꯥꯎꯗꯕꯁꯨ ꯅꯠꯇꯦ꯫ ꯑꯣꯏꯅꯕ ꯈꯝꯕꯜꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯊꯣꯏꯍꯟꯕꯁꯨ ꯊꯣꯏꯒꯤ ꯃꯅꯥꯛꯇ ꯅꯛꯅ ꯐꯝꯊꯔꯛꯏ꯫ "ꯌꯥꯝꯕꯨꯡꯁꯦ ꯑꯣꯐꯤꯁ ꯆꯠꯇꯕꯁꯨ ꯀꯨꯏꯔꯦ, ꯉꯥꯏꯍꯥꯛ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ. ꯑꯗꯨꯒ ꯁꯝ ꯀꯣꯏꯒꯁꯦ ꯏꯁꯥꯡ ꯁꯥꯡꯉꯤꯁꯦ ꯅꯪꯕꯨ ꯍꯩꯅꯕ꯭ꯔꯣ? ꯃꯁꯤ ꯀꯛꯊꯠꯂꯨꯒꯦ ꯇꯧꯕꯅꯦꯕ." ꯊꯣꯏꯗꯣ ꯃꯣꯜꯂꯤ ꯃꯣꯜꯂꯤ ꯈꯨꯝꯂꯛꯏ꯫ "ꯍꯩꯅꯩꯅ, ꯁꯝ ꯁꯥꯡꯂꯁꯨ ꯃꯀꯣꯏ ꯆꯣꯡꯂꯁꯨ ꯌꯥꯝꯕꯨꯡꯒꯤ ꯌꯥꯝꯕꯨꯡ ꯆꯞ ꯃꯥꯟꯅꯩ, ꯈꯦꯠꯅꯕ ꯂꯩꯇꯦ, ꯍꯩꯅꯗꯕꯁꯨ ꯂꯩꯇꯦ." "ꯑꯁꯦꯡꯕꯒꯤ?" ꯊꯣꯏꯗꯣ ꯎꯪ ꯍꯥꯏꯅ ꯃꯀꯣꯛ ꯅꯣꯝꯃꯤ꯫ "ꯑꯗꯣ ꯌꯥꯝꯕꯨꯡ ꯆꯠꯂꯨꯈꯤꯒꯦ." "ꯍꯣꯏ, ꯑꯗꯣ ꯊꯕꯛ ꯆꯠꯊꯣꯛꯄꯁꯦ ꯉꯟꯅ ꯑꯣꯜꯂꯣ ꯍꯥꯏꯕꯗꯤ ꯐꯠꯇꯦ ꯍꯥꯏ, ꯑꯗꯨꯅ ꯌꯥꯝꯕꯨꯡ ꯑꯩ ꯏꯇꯣꯝ ꯂꯩ ꯍꯥꯏꯕꯁꯦ ꯈꯪꯉꯨꯀꯣ." ꯊꯣꯏꯍꯟꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯊꯣꯏꯒꯤ ꯃꯈꯨꯠꯇꯣ ꯇꯞꯅ ꯄꯥꯏꯔꯤ꯫ "ꯄꯥꯝꯃꯨꯏꯌꯦ ꯌꯥꯝ." "ꯀꯩꯕꯣ?" ꯊꯣꯏꯍꯟꯕꯒꯤ ꯃꯈꯨꯠꯇꯨꯗ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤ꯫ "ꯀꯩꯁꯨ ꯅꯠꯇꯦꯗ, ꯌꯥꯝꯕꯨꯡ ꯆꯠꯂꯨꯈꯤꯒꯦꯀꯣ." "ꯍꯣꯏ."
ꯊꯣꯏꯍꯟꯕꯁꯨ ꯊꯣꯏꯒꯤ ꯃꯅꯥꯛꯇꯒꯤ ꯍꯦꯟꯗꯣꯛꯅꯤꯡꯗ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯁꯨ ꯃꯥꯒꯤ ꯌꯥꯝꯕꯨꯡꯕꯨ ꯊꯥꯗꯣꯛꯅꯤꯡꯗ ꯂꯩꯍꯧꯔꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2:30 ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗꯅꯤ꯫ ꯊꯣꯏ ꯁꯣꯐꯥꯗꯨꯗ ꯎꯏꯔꯨꯝ ꯐꯝꯗꯨꯅ ꯃꯥꯒꯤ ꯌꯥꯝꯕꯨꯡꯕꯨ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩ꯫ ꯇꯁꯦꯡꯅ ꯇꯨꯝꯂꯨꯕ꯭ꯔꯥ ꯍꯥꯏꯁꯨ ꯇꯨꯝꯗꯦ ꯃꯥꯅ ꯇꯧꯔꯤꯕ꯫ ꯑꯁꯨꯝꯅ ꯎꯏꯔꯨꯝ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯄꯥꯟꯗ ꯃꯤ ꯀꯧꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯕꯗꯨꯗ ꯊꯣꯏ ꯏꯈꯪ ꯈꯪꯅ ꯃꯥꯒꯤ ꯆꯝꯄꯜꯗꯣ ꯐꯠ ꯇꯣꯡꯁꯤꯟꯗꯨꯅ ꯍꯩꯃꯥ ꯌꯥꯝꯕꯨꯡ ꯂꯥꯛꯑ ꯃꯥꯜꯂꯤ ꯇꯍꯥꯅ ꯃꯄꯥꯟꯂꯣꯝꯗ ꯆꯦꯟꯊꯣꯔꯛꯏ꯫ ꯂꯥꯛꯏꯕ ꯃꯤꯗꯣ ꯌꯥꯝꯕꯨꯡ ꯑꯣꯏꯔꯝꯗꯕꯗꯨꯗ ꯊꯣꯏ ꯕꯤꯠ ꯈꯔ ꯍꯜꯂꯤ꯫ ꯂꯥꯛꯏꯕ ꯃꯤꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯗꯣꯛꯇꯔ ꯄꯣꯏꯔꯩꯅꯤ꯫ ꯃꯗꯨ ꯎꯕꯗ ꯊꯣꯏ ꯇꯞꯅ ꯀꯧꯔꯩ, ꯗꯣꯛꯇꯔ꯫ ꯄꯣꯏꯔꯩꯗꯨ ꯃꯥꯡꯒꯣꯜꯗꯨꯗ ꯀꯥꯔꯛꯇꯨꯅ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯪꯕꯣ? ꯊꯣꯏꯍꯟꯕ ꯍꯣꯏꯁꯨ ꯎꯅꯗꯕ ꯀꯨꯏꯔꯦꯅ ꯆꯪꯂꯛꯄꯅꯤ꯫ ꯊꯣꯏꯍꯟꯕ ꯂꯩꯇ꯭ꯔꯣ? ꯌꯥꯝꯕꯨꯡꯗꯤ ꯊꯕꯛ ꯆꯠꯈꯤ꯫ ꯄꯣꯏꯔꯩꯁꯨ ꯏꯃꯨꯡ ꯑꯁꯤꯗ ꯍꯟꯗꯛ ꯊꯣꯛꯂꯤꯕ ꯃꯇꯥꯡꯗ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯁꯤ ꯊꯣꯏꯍꯟꯕꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯁꯨ ꯈꯪꯗ꯭ꯔꯤ꯫ ꯊꯣꯏꯅ ꯃꯧꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯊꯃꯣꯏ ꯃꯅꯨꯡꯗꯁꯨ ꯏꯁꯨꯛ ꯁꯨꯛꯏ꯫ ꯊꯣꯏꯁꯨ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯐꯝ ꯈꯪꯗꯦ꯫ ꯊꯣꯏꯍꯟꯕ ꯂꯩꯇꯕꯅ ꯏꯃꯨꯡꯗ ꯀꯧꯁꯟꯕꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯅ ꯇꯞꯅ, ꯗꯣꯛꯇꯔ ꯆꯦꯌꯔꯁꯤꯗ ꯐꯝꯕꯤꯔꯝꯃꯣ, ꯑꯩ ꯀꯣꯐꯤ ꯁꯦꯝꯂꯛꯀꯦ꯫ ꯌꯥꯔꯗꯤ ꯁꯦꯝꯃꯨꯔꯅꯨ, ꯑꯗꯣ ꯗꯣꯛꯇꯔ ꯀꯧꯒꯅꯨ, ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯦꯗ꯫ ꯗꯗꯥꯔ ꯇꯥꯃꯣꯔ ꯑꯗꯨꯝ ꯀꯧ꯫ ꯍꯣꯏ ꯗꯣꯛꯇꯔ, ꯑꯩ ꯀꯣꯐꯤ ꯁꯦꯝꯂꯛꯀꯦ꯫ ꯋꯥꯗꯨ ꯍꯥꯏꯔꯒ ꯊꯣꯏ ꯏꯃꯨꯡꯂꯣꯝꯗ ꯐꯠ ꯆꯪꯈꯤ꯫ ꯄꯣꯏꯔꯩ ꯃꯇꯣꯝꯇ ꯃꯆꯤꯟꯗ ꯁꯣꯟꯖꯩ꯫ ꯃꯥꯕꯨ ꯃꯧ ꯑꯣꯏꯔꯕꯖꯥꯠꯂꯣ? ꯑꯗꯨꯒ ꯃꯐꯝꯁꯤꯗꯅ ꯀꯃꯥꯏꯅ? ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ, ꯂꯥꯏꯕꯛꯇ ꯅꯝꯂꯤꯕ ꯂꯩꯁꯥ, ꯁꯤꯅꯗꯤ ꯃꯥ ꯂꯨꯍꯣꯡꯂꯦ ꯍꯥꯏꯕꯅꯤ꯫ ꯃꯇꯝ ꯈꯔ ꯑꯩꯅ ꯃꯄꯥꯟꯂꯣꯝ ꯂꯩꯔꯨꯕꯁꯤꯗ ꯄꯣꯏꯔꯩ ꯃꯥꯅ ꯊꯣꯏꯕꯨ ꯊꯃꯣꯏꯗ ꯈꯟꯖꯕꯅꯤ, ꯅꯨꯡꯁꯤꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯃꯧ ꯑꯣꯏꯈ꯭ꯔꯕꯗ ꯏꯆꯝ ꯆꯝꯅ ꯈꯟꯗꯣꯛꯆꯕ ꯅꯠꯇꯅ꯫ ꯊꯣꯏꯁꯨ ꯀꯣꯐꯤꯗꯣ ꯄꯨꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯀꯣꯐꯤꯗꯣ ꯄꯣꯏꯔꯩꯗ ꯄꯤꯗꯨꯅ, ꯀꯣꯐꯤ ꯊꯛꯁꯤ ꯗꯣꯛꯇꯔ꯫ ꯄꯣꯏꯔꯩ ꯀꯣꯐꯤꯗꯣ ꯇꯞꯅ ꯂꯧꯏ꯫ ꯗꯣꯛꯇꯔ ꯀꯧꯒꯅꯨ ꯍꯥꯏꯔꯒ꯫ ꯄꯣꯏꯔꯩ ꯀꯣꯐꯤꯗꯣ ꯁꯤꯞ ꯑꯃ ꯊꯛꯏ꯫ ꯊꯣꯏꯁꯨ ꯀꯩꯝꯇ ꯈꯨꯝꯗ ꯅꯣꯡꯃꯤ ꯇꯧꯗꯨꯅ ꯂꯩ꯫ ꯄꯣꯏꯔꯩꯁꯨ ꯀꯣꯐꯤꯗꯣ ꯐꯠ ꯊꯛꯆꯤꯜꯂꯒ, ꯐꯔꯦ ꯑꯩꯁꯨ ꯆꯠꯂꯒꯦ, ꯊꯣꯏꯍꯟꯕꯁꯨ ꯂꯩꯇꯕꯅꯤꯅ ꯅꯣꯡꯃ ꯃꯥ ꯂꯩꯕ ꯀꯥꯟꯗ ꯑꯃꯨꯛ ꯂꯥꯛꯑꯒꯦ꯫ ꯍꯣꯏ꯫ ꯄꯣꯏꯔꯩ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯕꯨ ꯆꯠꯈꯤꯕꯒꯤ ꯃꯍꯨꯠ ꯃꯈꯨꯠꯇꯨꯅ ꯂꯥꯝꯗꯨꯅ ꯀꯣꯛꯇ ꯀꯩꯅꯣꯝ ꯄꯛꯏ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯏꯀꯣꯏ ꯀꯣꯏꯗꯕꯤ ꯂꯧꯊꯣꯛꯄꯤꯔꯛꯏ꯫ ꯊꯣꯏꯗꯨ ꯏꯍꯩ ꯍꯩꯅꯖꯗꯦ ꯃꯁꯥꯗꯣ, ꯑꯗꯨꯅ ꯈꯤꯇꯪ ꯆꯠꯊꯣꯛꯏ꯫ ꯇꯧꯅꯔꯤꯕꯗꯣ ꯇꯟꯖꯥ ꯆꯥꯅ ꯒꯥꯔꯤ ꯊꯧꯖꯤꯟꯗꯨꯅ ꯆꯪꯂꯛꯂꯤꯕ ꯊꯣꯏꯍꯟꯕ ꯃꯥꯅ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯎꯍꯧꯔꯤ꯫ ꯃꯥꯡꯒꯣꯜꯗ ꯃꯈꯣꯏꯅ ꯂꯩꯕ ꯑꯣꯏꯕꯅ ꯏꯉꯥꯟ ꯉꯥꯟꯅ ꯎꯏ꯫ ꯊꯣꯏꯍꯟꯕ ꯃꯥꯏꯊꯣꯡ ꯁꯨꯛꯏ꯫ ꯒꯥꯔꯤꯗꯣ ꯁꯨꯃꯥꯡꯗ ꯈꯥꯝꯗꯨꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯊꯣꯏꯍꯟꯕꯗ ꯄꯨꯂꯞ ꯌꯦꯡꯂꯛꯏ꯫ ꯄꯣꯏꯔꯩ ꯅꯣꯛꯐꯦꯠ ꯇꯧꯅ, ꯊꯣꯏꯍꯟꯕ, ꯑꯩꯗꯤ ꯅꯪ ꯊꯦꯡꯅꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯆꯠꯀꯦ ꯇꯧꯔꯝꯃꯤꯅꯤ, ꯅꯪ ꯂꯥꯛꯄ ꯌꯥꯝ ꯐꯔꯦ꯫ ꯊꯣꯏꯍꯟꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ, ꯅꯨꯡꯉꯥꯏꯔꯤꯀꯣ ꯄꯣꯏꯔꯩ? ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯕ ꯇꯥꯕꯅꯤ꯫ ꯊꯣꯏꯍꯟꯕ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯊꯣꯏꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯁꯦ, ꯑꯩꯅ ꯄꯣꯠꯆꯩ ꯈꯔ ꯂꯩꯔꯛꯄꯅꯤ, ꯄꯨꯁꯜꯂꯣ꯫ ꯍꯣꯏ ꯌꯥꯝꯕꯨꯡ꯫ ꯊꯣꯏ ꯄꯣꯠꯆꯩꯁꯤꯡꯗꯣ ꯂꯧꯗꯨꯅ ꯄꯨꯁꯟꯗꯨꯅ ꯆꯪꯈꯤ꯫ ꯄꯣꯏꯔꯩ ꯆꯪꯈ꯭ꯔꯤꯕ ꯊꯣꯏꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯆꯤꯡꯅꯔꯞ ꯊꯣꯏꯍꯟꯕꯗ ꯑꯃꯨꯛ ꯌꯦꯡꯂꯒ, ꯊꯣꯏ ꯃꯧ ꯑꯣꯏꯔꯒ ꯂꯩꯔꯝꯕꯁꯦ ꯑꯩꯗꯤ ꯉꯛꯎꯔꯦ꯫ ꯊꯣꯏꯍꯟꯕꯁꯨ ꯄꯣꯏꯔꯩꯅ ꯊꯣꯏꯒꯤ ꯃꯐꯝꯗ ꯍꯥꯟꯅꯗꯒꯤ ꯀꯔꯤ ꯈꯜꯂꯤ ꯈꯪꯕꯅ ꯍꯥꯏꯒꯦ ꯌꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯨꯍꯣꯡꯕꯁꯦ ꯈꯔ ꯊꯨꯖꯤꯟꯈꯤꯗꯅ ꯅꯪꯉꯣꯟꯗꯁꯨ ꯍꯥꯏꯍꯧꯗ꯭ꯔꯦ, ꯌꯥꯝ ꯄꯤꯛꯅ ꯑꯗꯨꯝ ꯇꯧꯈ꯭ꯔꯦ꯫ ꯑꯌꯥꯝꯕ ꯏꯃꯥꯁꯤꯡ ꯑꯃꯠꯇ ꯍꯥꯏꯗ꯭ꯔꯦꯗ, ꯃꯇꯝꯗꯨꯗ ꯅꯪꯁꯨ ꯃꯅꯤꯄꯨꯔꯗ ꯂꯩꯇꯦ꯫ ꯄꯣꯏꯔꯩ ꯉꯛꯂꯞ ꯊꯣꯏꯍꯟꯕꯗ ꯌꯦꯡꯉꯤ꯫ ꯃꯥꯅ ꯆꯤꯡꯅꯔꯝꯕꯗꯨ ꯆꯨꯝꯂꯤ꯫ ꯃꯥꯁꯨ ꯈꯜꯂꯤꯕꯅꯤ, ꯀꯔꯝꯅ ꯃꯧ ꯑꯃꯅ ꯊꯣꯏꯍꯟꯕ ꯈꯛꯇ ꯂꯩꯕ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯅꯣ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯈꯪꯂꯦ, ꯊꯣꯏꯁꯤ ꯊꯣꯏꯍꯟꯕꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕ꯫ ꯄꯣꯏꯔꯩꯁꯨ ꯅꯣꯛꯁꯤꯟꯅꯗꯨꯅ, ꯍꯣꯏꯅꯦ, ꯑꯩꯅ ꯈꯪꯍꯧꯗ꯭ꯔꯦ ꯈꯜꯂꯦꯕ꯫ ꯑꯗꯨꯗꯤ ꯊꯣꯏꯍꯟꯕ, ꯑꯩꯁꯨ ꯍꯥꯏꯗꯣꯛꯈꯤꯅꯕ ꯇꯧꯔꯒꯦ꯫ ꯍꯣꯏ, ꯑꯩ ꯁꯨꯝ ꯂꯩꯍꯧꯔꯒꯦꯀꯣ, ꯃꯇꯥꯡ ꯆꯥꯕ ꯀꯥꯟꯗ ꯑꯩꯁꯨ ꯑꯃꯨꯛ ꯀꯣꯏꯊꯣꯔꯛꯀꯦ꯫ ꯍꯣꯏ꯫ ꯄꯣꯏꯔꯩꯁꯨ ꯆꯠꯈ꯭ꯔꯦ꯫ ꯄꯣꯏꯔꯩꯗꯣ ꯏꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯖꯈꯤꯗꯦ꯫
ꯊꯣꯏꯍꯟꯕꯗꯤ ꯄꯣꯏꯔꯦꯟꯅ ꯆꯠꯈꯤꯕꯗꯣ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯊꯣꯏꯃꯥꯁꯨ ꯊꯣꯛꯂꯛꯇꯨꯅ ꯌꯥꯝꯕꯣ ꯁꯝ ꯀꯛꯊꯠꯂꯨꯕꯗꯒꯤ ꯈꯨꯐꯖ ꯑꯃ ꯊꯣꯏꯍꯟꯕ ꯈꯨꯝꯗꯦ ꯊꯣꯏꯗ ꯄꯩꯔꯞ ꯌꯦꯡꯂꯝ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯈꯤ ꯊꯣꯏꯁꯨ ꯊꯣꯏꯍꯟꯕꯒꯤ ꯃꯑꯣꯡꯗꯨꯗ ꯉꯛꯅ ꯀꯩꯅꯣ ꯌꯥꯝꯃꯨꯡꯅ ꯇꯧꯔꯤꯁꯤꯕꯣ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯖꯥꯠꯂꯣ ꯊꯣꯏ ꯊꯨꯅ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯔꯨꯝꯗ ꯆꯪꯂꯛꯏ ꯊꯣꯏꯍꯟꯕ ꯆꯠꯂꯨꯕꯒꯤ ꯗ꯭ꯔꯦꯁ ꯍꯣꯡꯗꯨꯅ ꯂꯩꯔꯝꯃꯤ ꯊꯣꯏ ꯀꯩꯝꯇ ꯍꯥꯏꯗ ꯇꯨꯃꯤꯟ ꯂꯦꯞꯂꯒ ꯊꯣꯏꯍꯟꯕꯗ ꯌꯦꯡꯗꯨꯅ ꯂꯩ ꯊꯣꯏꯍꯟꯕ ꯃꯥꯁꯨ ꯊꯣꯏꯅ ꯃꯉꯣꯟꯗ ꯌꯦꯡꯂꯤꯕꯗꯣ ꯎꯅ ꯎꯁꯤꯟꯅꯗꯦ ꯌꯥꯝꯕꯣ ꯑꯩ ꯀꯣꯐꯤ ꯁꯦꯝꯂꯛꯀꯦ ꯊꯣꯏꯍꯟꯕ ꯃꯗꯨꯁꯨ ꯇꯥꯁꯤꯟꯅꯗ ꯔꯨꯝ ꯑꯗꯨꯗꯒꯤ ꯐꯠꯊꯣꯛꯈꯤ ꯊꯣꯏ ꯁꯨꯛꯇꯣꯛꯂꯒ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ ꯇꯁꯦꯡꯅ ꯊꯣꯏꯒꯤ ꯃꯐꯝꯗ ꯁꯥꯎꯔꯤꯕ ꯍꯥꯏꯗꯨꯔꯥ ꯅꯠꯇ꯭ꯔꯒ ꯁꯥꯎꯖꯅꯔꯤꯕ ꯍꯥꯏꯗꯨꯔꯥ ꯊꯣꯏꯍꯟꯕ ꯃꯥꯒꯤ ꯃꯇꯧꯗ ꯅꯨꯄꯤ ꯃꯥꯒꯤ ꯊꯃꯣꯏꯗꯣ ꯇꯅꯤꯛ ꯇꯅꯤꯛ ꯂꯥꯎꯅ ꯏꯄꯦ ꯄꯦꯊꯣꯛꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯂꯩ ꯃꯥꯒꯤ ꯌꯥꯃꯨꯡꯅ ꯆꯠꯈꯤꯕꯗꯣꯝꯗ ꯑꯃꯨꯛ ꯂꯥꯛꯏ ꯊꯣꯏꯍꯟꯕꯁꯨ ꯇꯦꯔꯦꯁꯇ ꯂꯦꯞꯇꯨꯅ ꯂꯩ ꯊꯣꯏ ꯆꯪꯁꯤꯜꯂꯒ ꯌꯥꯝꯕꯣ ꯃꯗꯨꯁꯨ ꯊꯣꯏꯍꯟꯕ ꯈꯨꯝꯂꯛꯇꯦ ꯃꯃꯥꯏꯗꯨ ꯅꯥꯀꯟ ꯑꯃꯗ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯊꯣꯛꯇꯨꯅ ꯂꯩ ꯊꯣꯏꯅ ꯊꯣꯏꯍꯟꯕꯒꯤ ꯃꯇꯧꯗꯨꯗ ꯀꯩꯁꯨ ꯃꯈꯥ ꯇꯥꯔꯨꯗ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ ꯊꯣꯛꯈꯤ ꯊꯣꯏꯍꯟꯕꯁꯨ ꯊꯣꯏꯅ ꯊꯣꯛꯈꯤꯕꯗꯣ ꯏꯁꯨꯛ ꯁꯨꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯊꯣꯏꯗꯨ ꯀꯤꯆꯟꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩ ꯍꯥꯟꯅ ꯑꯣꯏꯔꯕꯗꯤ ꯊꯣꯏꯍꯟꯕ ꯊꯣꯛꯂꯛꯇꯨꯅ ꯆꯥꯛ ꯊꯣꯡꯂꯤꯕꯗꯣ ꯌꯥꯎꯁꯜꯂꯛꯑꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯊꯣꯏꯍꯟꯕ ꯃꯑꯣꯡ ꯑꯃ ꯇꯧꯈ꯭ꯔꯦ ꯀꯤꯆꯟꯗꯒ ꯁꯨꯡꯆꯪ ꯆꯪꯂꯛꯇꯦ ꯊꯣꯏ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ ꯆꯥꯛ ꯑꯗꯨ ꯊꯣꯡꯉꯤ ꯊꯣꯏꯍꯟꯕꯒꯤ ꯃꯑꯣꯡꯗꯨꯗ ꯃꯥꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯆꯥꯛ ꯂꯣꯏꯔꯕ ꯃꯇꯨꯡ ꯆꯥꯛ ꯆꯥꯅꯕꯒꯤꯗꯃꯛ ꯊꯣꯏꯍꯟꯕꯕꯨ ꯀꯧꯕ ꯆꯪꯂꯛꯑꯝꯃꯤ ꯊꯣꯏꯍꯟꯕ ꯐꯃꯨꯡꯗ ꯍꯤꯞꯄꯣꯏ ꯐꯝꯕꯣꯏ ꯇꯧꯗꯨꯅ ꯐꯣꯟ ꯃꯦꯠꯂꯒ ꯂꯩꯔꯝꯃꯤ ꯊꯣꯏ ꯆꯪꯂꯛꯏꯕꯗꯣ ꯃꯥ ꯈꯪꯉꯤ ꯑꯗꯨꯕꯨ ꯎꯁꯤꯟꯅꯗꯦ ꯈꯪꯁꯤꯟꯅꯗꯦ ꯐꯣꯟꯗꯨ ꯃꯦꯠꯇꯨꯅ ꯂꯩ ꯊꯣꯏ ꯃꯥꯒꯤ ꯌꯥꯃꯨꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯂꯦꯞꯄꯤ ꯑꯗꯨꯒ ꯇꯞꯅ ꯌꯥꯝꯕꯣ ꯆꯥꯛ ꯂꯣꯏꯔꯤ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ ꯃꯗꯨꯁꯨ ꯊꯣꯏꯍꯟꯕ ꯇꯥꯁꯤꯟꯅꯗꯦ ꯐꯣꯟꯗꯨ ꯃꯦꯠꯇꯨꯅ ꯂꯩ ꯌꯥꯝꯕꯣ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯕꯅꯤ ꯑꯩ ꯆꯥꯅꯤꯡꯗꯦ ꯊꯣꯏ ꯄꯦꯔꯤ ꯄꯦꯔꯤ ꯌꯥꯝꯕꯣ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯔꯥ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯀꯧꯕ ꯐꯖꯅ ꯈꯨꯝꯗ꯭ꯔꯤꯁꯦ ꯃꯗꯨꯗꯁꯨ ꯊꯣꯏꯍꯟꯕ ꯈꯨꯝꯗꯦ ꯐꯣꯟ ꯃꯦꯠꯇꯨꯅ ꯑꯗꯨꯝ ꯂꯩ ꯊꯣꯏꯍꯟꯕꯒꯤ ꯐꯣꯟꯗꯣ ꯐꯠ ꯃꯨꯜꯂꯤ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯔꯥ ꯍꯥꯏꯕꯅꯤ ꯁꯥꯎꯗꯦ ꯀꯥꯏꯅ ꯐꯣꯟꯗꯣ ꯄꯤꯔꯛꯑꯣ ꯑꯗꯨꯗꯤ ꯆꯥꯛ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ ꯆꯥꯅꯤꯡꯗꯦ ꯆꯠꯂꯣ ꯄꯣꯏꯔꯩꯗ ꯍꯥꯏꯔꯨꯆꯣ ꯌꯥꯃꯨꯡꯒꯤꯗꯣ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯅꯦ ꯈꯪꯉꯤ ꯉꯁꯥꯏ ꯀꯣꯛꯇꯒ ꯌꯥꯝ ꯄꯥꯏꯈꯤꯗꯥꯏꯅꯦ ꯑꯗꯨꯗꯤ ꯀꯣꯛꯇ ꯐꯠꯇꯕ ꯄꯛꯑꯦ ꯍꯥꯏꯗꯅ ꯂꯧꯊꯣꯛꯄꯅꯤ ꯑꯣ ꯑꯗꯨ ꯅꯪꯅ ꯂꯧꯊꯣꯛꯄꯗꯤ ꯌꯥꯗꯕ ꯅꯈꯨꯠ ꯇꯦꯛꯄ꯭ꯔꯣ ꯅꯪꯗꯤ ꯑꯩꯅ ꯂꯧꯊꯣꯛꯄ ꯅꯪꯗ꯭ꯔꯤꯉꯩ ꯃꯥꯅ ꯍꯥꯟꯅ ꯂꯧꯊꯣꯔꯛꯏꯅꯦ ꯑꯩꯅꯁꯨ ꯅꯠꯇꯅ ꯌꯥꯔꯦ ꯑꯩ ꯂꯣꯏ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ ꯌꯥꯃꯨꯡꯅ ꯁꯥꯎꯒꯦ ꯍꯥꯏꯔꯁꯨ ꯃꯉꯣꯟꯗ ꯁꯥꯎꯔꯨꯆꯣ ꯑꯩꯉꯣꯟꯗ ꯁꯥꯎꯔꯛꯀꯅꯨ ꯋꯥꯗꯣ ꯍꯥꯏꯔꯝꯃꯒ ꯊꯣꯏꯍꯟꯕꯒꯤ ꯐꯣꯟꯗꯣ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯍꯜꯂꯝꯗꯨꯅ ꯄꯩꯗꯨꯅ ꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯤ ꯊꯣꯏ ꯁꯣꯐꯥꯗꯨꯗ ꯆꯪꯂꯛꯇꯨꯅ ꯁꯣꯐꯥꯗꯨꯗ ꯃꯈꯣꯡ ꯊꯥꯡꯒꯠꯇꯨꯅ ꯐꯝꯃꯤ ꯑꯗꯨꯒ ꯄꯦꯗꯨꯅ ꯂꯩ ꯊꯣꯏꯍꯟꯕꯁꯨ ꯃꯈꯥꯗ ꯀꯨꯝꯊꯔꯛꯇꯨꯅ ꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯂꯥꯎ ꯆꯥꯛ ꯆꯥꯎꯔꯁꯤ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦ ꯀꯩꯒꯤ ꯊꯣꯏꯍꯟꯕꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯌꯥꯝꯃꯣ ꯉꯁꯥꯏꯒꯤꯗꯨꯗꯤ ꯑꯩ ꯂꯥꯜꯂꯦ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯗꯣ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯁꯥꯎꯅꯨ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ ꯋꯥꯗꯣ ꯍꯥꯏꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯞ ꯇꯞ ꯇꯥꯔꯤ ꯊꯣꯏꯍꯟꯕ ꯊꯣꯏꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯇꯨꯅ ꯊꯣꯏꯒꯤ ꯃꯄꯤꯗꯨꯕꯨ ꯇꯩꯊꯣꯛꯄꯤꯔꯤ ꯌꯥꯃꯨꯡꯅ ꯂꯛꯅꯔꯒ ꯀꯩꯒꯤ ꯑꯗꯨꯃꯥꯏ ꯀꯞꯄꯤꯅꯣ ꯀꯞꯆꯦꯠꯄꯤꯁꯤꯗꯤ ꯌꯥꯃꯨꯡꯅ ꯑꯩꯅ ꯉꯥꯡꯕ ꯇꯥꯁꯤꯟꯅꯗꯦ ꯅꯠꯇ꯭ꯔꯥ ꯍꯣ ꯑꯗꯣ ꯌꯥꯃꯨꯡꯅ ꯐꯥꯒꯤ ꯇꯧꯕꯅꯦꯕ ꯑꯣꯏꯅꯕꯅꯦꯕ ꯅꯇꯧ ꯌꯦꯡꯒꯦ ꯍꯥꯏꯅ ꯂꯛꯅꯕꯅꯦꯕ ꯑꯗꯨꯕꯨ ꯅꯨꯡꯁꯤꯃꯜꯂꯦ ꯊꯣꯏ ꯍꯧꯖꯤꯛꯇꯗ ꯅꯣꯛꯃꯤ ꯊꯣꯏꯍꯟꯕꯗ ꯃꯀꯣꯛꯇꯣ ꯍꯥꯏꯐꯦꯠ ꯉꯥꯊꯔꯛꯇꯨꯅ ꯌꯥꯝꯕꯣ ꯍꯥꯎꯅꯦ ꯂꯥꯎ ꯆꯥꯛ ꯆꯥꯊꯣꯛꯔꯁꯤ ꯇꯜꯂꯤ ꯀꯩꯒꯤ ꯁꯨꯃꯥꯏꯅ ꯉꯥꯏꯍꯥꯛ ꯂꯩꯈꯤꯁꯤ ꯆꯔꯥ ꯍꯦꯜꯂꯁꯨ ꯉꯝꯂꯗ꯭ꯔꯣ ꯉꯝꯅꯤꯅ ꯊꯣꯏꯍꯟꯕ ꯊꯣꯏꯒꯤ ꯃꯑꯣꯡꯗꯨꯗ ꯅꯣꯛꯃꯤ ꯊꯣꯏꯗ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ ꯊꯣꯏ ꯃꯃꯥꯏ ꯑꯃꯨꯛ ꯅꯣꯡꯈꯠꯂꯛꯇꯨꯅ
ꯌꯥꯝꯕꯣ ꯅꯪ ꯑꯁꯤꯡꯒꯤ ꯁꯥꯎꯗ꯭ꯔꯤꯀꯣ? ꯍꯣꯏꯕ ꯌꯥꯝ ꯁꯥꯎꯗꯤ ꯑꯅꯤꯗꯣ ꯅꯛꯁꯟꯅꯕ ꯅꯨꯡꯁꯤꯅꯕ ꯑꯁꯨꯝ ꯍꯦꯜꯂꯛꯏ ꯑꯃꯅꯁꯨ ꯅꯨꯡꯁꯤꯅꯕ ꯍꯦꯜꯂꯛꯄꯅ ꯈꯝꯕꯟꯕ ꯑꯣꯏꯅꯕ ꯀꯤꯁꯟꯅꯕꯁꯨ ꯍꯦꯜꯂꯛꯏ ꯊꯣꯏꯃꯥꯁꯨ ꯃꯥꯒꯤ ꯌꯥꯃꯨꯡꯒꯤ ꯃꯐꯝꯗ ꯑꯣꯏꯅꯖꯕ ꯀꯤꯖꯕ ꯇꯧꯔꯝꯃꯤ ꯊꯣꯏꯟ ꯃꯃꯥꯁꯨ ꯆꯞ ꯃꯥꯟꯅꯩ ꯑꯗꯣ ꯌꯥꯝꯕꯣ ꯍꯌꯦꯡꯗꯤ ꯅꯤꯅꯦ ꯎꯅꯕ ꯅꯨꯃꯤꯠꯁꯨ ꯇꯥꯔꯝꯒꯅꯤ ꯅꯤꯅꯦ ꯎꯅꯔꯨꯁꯤ ꯑꯗꯨꯒ ꯍꯣꯝꯗ ꯑꯉꯥꯡꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯇꯕꯁꯨ ꯀꯨꯏꯔꯦ ꯆꯠꯂꯨꯁꯤ ꯍꯌꯦꯡ ꯆꯠꯂꯨꯔꯁꯤ ꯑꯗꯨꯒ ꯅꯤꯅꯦꯕꯨ ꯑꯊꯨꯕꯗ ꯊꯥꯗꯣꯛꯅꯕ ꯑꯩꯁꯨ ꯀꯟꯅ ꯍꯣꯠꯅꯒꯦ ꯅꯤꯅꯦꯕꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯅ ꯂꯧꯊꯣꯛꯀꯅꯤ ꯅꯤꯅꯦꯕꯨ ꯂꯧꯊꯣꯛꯅꯕ ꯑꯩ ꯃꯤ ꯇꯥꯟꯅꯕꯁꯨ ꯍꯧꯔꯕꯅꯤ ꯌꯥꯝꯕꯣ ꯑꯆꯨꯝꯕꯒꯤꯗꯃꯛ ꯌꯥꯝꯅ ꯊꯧꯅꯥ ꯂꯩꯅ ꯅꯨꯄꯥ ꯊꯣꯛꯅ ꯂꯦꯞꯄꯁꯦ ꯑꯩ ꯌꯥꯝꯕꯨꯡꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯤ ꯌꯥꯝꯕꯨꯡ ꯌꯥꯝ ꯋꯥꯏ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯈꯔ ꯇꯧꯔꯒꯁꯨ ꯌꯥꯝꯕꯨꯡ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕꯒꯨꯝꯕ ꯀꯣꯛꯍꯟꯕ ꯉꯝꯕ ꯑꯣꯏꯖꯒꯦꯀꯣ ꯊꯣꯏꯟꯕ ꯋꯥꯉꯥꯡꯗ ꯊꯣꯏꯕꯨ ꯇꯞꯅ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯟꯕꯤꯔꯛꯏ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯣ ꯃꯇꯩ ꯃꯅꯥꯎꯗꯣ ꯑꯉꯥꯡꯁꯤꯡꯒꯤ ꯍꯣꯝꯗ ꯑꯃꯗꯤ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯤ ꯊꯣꯏ ꯐꯤꯔꯣꯜ ꯃꯌꯥꯝ ꯑꯃ ꯆꯤꯡꯊꯣꯛꯇꯨꯅ ꯑꯃꯃꯨꯛ ꯏꯟ ꯇꯧꯗꯨꯅ ꯂꯩ ꯊꯣꯏꯍꯟꯕꯗꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ ꯑꯗꯨꯅ ꯔꯨꯝꯗ ꯆꯪꯂꯛꯇꯨꯅ ꯊꯣꯏ ꯂꯣꯏꯗ꯭ꯔꯤꯕꯣ ꯌꯥꯃꯨꯡꯗꯤ ꯂꯣꯏꯔꯦꯅꯦ ꯌꯥꯝꯕꯣ ꯑꯩ ꯀꯔꯝꯕ ꯐꯤ ꯏꯟꯗꯣꯏꯅꯣ ꯈꯪꯗ꯭ꯔꯤ ꯑꯃ ꯍꯦꯛꯇ ꯏꯟꯁꯤꯜꯂꯣ ꯀꯩꯗꯧꯔꯒꯦ ꯌꯥꯔꯣꯏꯗ ꯌꯥꯃꯨꯡꯅ ꯃꯌꯥꯝ ꯐꯖꯔꯒ ꯑꯩꯅ ꯏꯊꯤ ꯍꯥꯏꯈꯤꯅꯤ ꯀꯅꯥꯅ ꯍꯥꯏꯗꯣꯏꯕ ꯃꯆꯤꯟ ꯊꯨꯒꯥꯏꯒꯦꯅꯦ ꯊꯣꯏ ꯐꯤ ꯑꯃ ꯁꯠ ꯏꯟꯁꯤꯜꯂꯒ ꯌꯥꯝꯕꯣ ꯁꯤ ꯌꯥꯕ꯭ꯔꯥ ꯊꯣꯏꯍꯟꯕ ꯌꯥꯗꯦ ꯍꯥꯏꯅ ꯃꯀꯣꯛꯇꯣ ꯐꯠ ꯍꯥꯏ ꯊꯣꯏ ꯑꯃꯃꯨꯛ ꯏꯟꯗꯨꯅ ꯁꯤꯗꯤ ꯑꯃꯃꯨꯛ ꯏꯜꯂꯦ ꯑꯗꯨꯒ ꯁꯤꯗꯤ ꯌꯥꯝꯕꯣ ꯊꯣꯏꯍꯟꯕꯗꯨꯁꯨ ꯃꯀꯣꯛꯇꯣ ꯐꯠ ꯍꯥꯏ ꯌꯥꯔꯦ ꯑꯝꯇ ꯏꯜꯂꯔꯣꯏ ꯌꯥꯃꯨꯡꯒꯤ ꯃꯤꯠꯇꯗꯤ ꯑꯝꯇ ꯐꯖꯔꯣꯏ ꯈꯪꯉꯤ ꯑꯃꯨꯛꯁꯨ ꯁꯥꯎꯖꯤꯜꯂꯤ ꯊꯣꯏ ꯃꯥꯅ ꯇꯧꯔꯤꯕ ꯊꯣꯏꯍꯟꯕ ꯅꯣꯛꯃꯤ ꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯐꯤꯁꯤꯡꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯐꯤꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯥꯅ ꯐꯖꯔꯦ ꯈꯟꯕ ꯐꯤ ꯑꯃ ꯄꯥꯏꯈꯠꯂꯒ ꯊꯣꯏꯗ ꯏꯟꯁꯤꯟꯕꯤꯔꯛꯏ ꯉꯁꯥꯏ ꯃꯌꯥꯝꯗꯨꯗꯒꯤ ꯁꯤꯅ ꯏꯐ ꯐꯖꯔꯦ ꯑꯩꯒꯤ ꯊꯣꯏꯗ ꯌꯥꯝ ꯄꯛꯆꯔꯦ ꯍꯧꯖꯤꯛꯇꯗ ꯊꯣꯏꯗꯣ ꯅꯣꯛꯃꯤ ꯇꯧꯔꯛꯏ ꯊꯣꯏꯍꯟꯕ ꯅꯣꯛꯃꯤ ꯊꯣꯏꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯌꯥꯃꯨꯡ ꯊꯣꯛꯑꯝꯃꯣ ꯑꯩꯁꯨ ꯊꯣꯛꯂꯛꯑꯒꯦ ꯒꯥꯔꯤ ꯊꯧꯗꯣꯛꯑꯝꯃꯣ ꯊꯣꯏꯍꯟꯕ ꯃꯃꯥꯏꯗꯣ ꯊꯣꯏꯒꯤ ꯃꯅꯥꯛꯇ ꯅꯪꯅ ꯆꯪꯁꯤꯜꯂꯛꯑꯒ ꯇꯜꯂꯤ ꯊꯣꯏꯍꯟꯕ ꯃꯈꯨꯠꯇꯨꯅ ꯇꯞꯅ ꯊꯣꯏꯗ ꯀꯣꯜꯂꯛꯏ ꯌꯥꯝ ꯅꯨꯡꯁꯤꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯊꯣꯏ ꯃꯁꯥꯗꯣ ꯈꯔ ꯆꯠꯊꯣꯛꯇꯨꯅ ꯌꯥꯝꯕꯣ ꯅꯪ ꯌꯥꯝ ꯉꯥꯎꯁꯟꯅꯅꯨꯀꯣ ꯊꯣꯏꯍꯟꯕ ꯅꯣꯛꯃꯤ ꯊꯣꯏꯗ ꯆꯥꯗꯧꯕ ꯃꯈꯩ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯌꯥꯝꯕꯣ ꯅꯪ ꯑꯗꯨ ꯃꯤꯠꯌꯦꯡꯗꯣ ꯇꯧꯔꯛꯀꯅꯣ ꯍꯥꯏꯕꯅꯤ ꯊꯃꯣꯏ ꯃꯅꯨꯡꯗ ꯆꯤꯛ ꯂꯥꯎꯋꯦ ꯍꯥꯏꯔꯒ ꯑꯗꯨꯁꯨ ꯊꯣꯏꯍꯟꯕꯅ ꯑꯗꯨꯝ ꯊꯣꯏꯗ ꯌꯦꯡꯗꯨꯅ ꯂꯩ ꯃꯥꯒꯤ ꯌꯥꯃꯨꯡꯕꯨ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯅ ꯏꯜꯂꯒ ꯆꯠꯂꯣ ꯍꯥꯏꯕꯅꯤ ꯌꯥꯝꯕꯨꯡ ꯊꯣꯏꯃꯥꯅ ꯅꯝꯗꯅ ꯊꯣꯏꯍꯟꯕꯕꯨ ꯃꯄꯥꯟꯗ ꯏꯟꯊꯣꯛꯈꯤ ꯊꯣꯏꯍꯟꯕꯁꯨ ꯅꯣꯛꯃꯤ ꯂꯥꯎꯗꯨꯅ ꯍꯥꯏꯔꯤ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯑꯣꯀꯣ ꯑꯩ ꯉꯥꯏꯔꯕꯅꯤ ꯊꯣꯏꯁꯨ ꯅꯣꯛꯃꯤ ꯃꯤꯡꯁꯦꯜꯗꯨ ꯌꯦꯡꯗꯨꯅ ꯏꯜꯂꯤꯕ ꯐꯤꯗꯣ ꯍꯥꯏꯐꯦꯠ ꯁꯦꯝꯃꯤ ꯑꯁꯨꯝꯅ ꯊꯣꯏꯃꯥꯁꯨ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏꯅꯤ ꯑꯉꯥꯡꯁꯤꯡꯒꯤ ꯍꯣꯝꯗ ꯇꯝꯅ ꯂꯥꯛꯏ ꯂꯝꯕꯤꯗꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯄꯣꯠꯆꯩ ꯈꯔ ꯆꯥꯅ ꯊꯛꯅꯕ ꯈꯔꯁꯨ ꯂꯩꯗꯨꯅ ꯄꯨꯏ ꯑꯁꯨꯝꯅ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯑꯉꯥꯡꯁꯤꯡꯗꯨꯒ ꯍꯔꯥꯎ ꯁꯥꯟꯅꯖꯩ ꯂꯩꯔꯝꯂꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯊꯣꯏꯒ ꯁꯥꯟꯅꯕ ꯐꯪꯕꯗ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯑꯉꯥꯡꯁꯤꯡꯗꯨꯅ ꯍꯔꯥꯎꯖꯕꯗ ꯎꯕꯗ ꯊꯣꯏꯍꯟꯕ ꯃꯥꯒꯤ ꯊꯃꯣꯏꯁꯨ ꯄꯦꯟꯖꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯁꯤꯡꯗꯨꯁꯨ ꯑꯅꯤꯁꯤꯒꯤ ꯃꯔꯤ ꯈꯪꯂꯕꯅꯤ ꯑꯉꯥꯡꯁꯤꯡꯗꯨꯒ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔ ꯃꯇꯨꯡ ꯑꯉꯥꯡꯁꯤꯡꯗꯨꯒꯤ ꯂꯩꯔꯛꯄ ꯄꯣꯠꯆꯩꯁꯤꯡꯗꯣ ꯌꯦꯟꯊꯣꯛꯄꯤꯔꯝꯃꯤ ꯂꯣꯏꯔꯕꯗ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯁꯤꯡꯗꯨꯒꯤ ꯃꯐꯝ ꯑꯁꯤꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯈꯔ ꯁꯥꯔ ꯃꯇꯨꯡ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯦ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯗ ꯂꯩꯃꯒꯤ ꯃꯅꯥꯛ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯏ ꯂꯩꯃꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄꯗꯗꯤ ꯃꯈꯣꯏ ꯑꯅꯤꯃꯛꯀꯤ ꯃꯥꯏꯊꯣꯡꯗꯣ ꯁꯨꯛꯆꯟꯈ꯭ꯔꯦ ꯅꯤꯡꯉꯝꯗꯕ ꯅꯨꯡꯉꯥꯏꯇꯕꯅ ꯖꯦꯜ ꯃꯅꯨꯡ ꯆꯪꯁꯤꯟꯗꯨꯅ ꯎꯅꯔꯝꯗꯦ ꯂꯩꯃꯅ ꯖꯦꯜ ꯃꯅꯨꯡꯗ ꯂꯩꯕꯒꯤ ꯁꯛꯇꯝ ꯑꯗꯣ ꯊꯣꯏꯍꯟꯕ ꯃꯥꯒꯤ ꯃꯃꯤꯠꯅ ꯌꯦꯡꯕ ꯄꯥꯝꯗꯦ ꯂꯩꯃꯕꯨ ꯇꯣꯉꯥꯟꯅ ꯀꯧꯊꯣꯛꯇꯨꯅ ꯎꯅꯔꯝꯃꯤ
ꯊꯣꯏꯍꯟꯕꯅ ꯀꯟꯅ ꯍꯥꯟꯅꯗꯒꯤ ꯍꯥꯏꯖꯕꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅꯁꯨ ꯌꯥꯔꯝꯃꯤ꯫ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃ ꯍꯥꯏꯖꯕ ꯑꯣꯏꯔꯕꯗꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯁꯨ ꯌꯥꯔꯝꯗꯕ ꯌꯥꯏ꯫ ꯊꯣꯏꯍꯟꯕꯅ ꯍꯥꯏꯕꯒꯤꯁꯨ ꯃꯈꯣꯏꯅ ꯌꯥꯕꯅꯤ꯫ ꯊꯣꯏꯍꯟꯕ ꯑꯃꯗꯤ ꯊꯣꯏ ꯂꯩꯃꯕꯨ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩ꯫ ꯁꯣꯝꯗ ꯄꯨꯂꯤꯁ ꯅꯨꯄꯤ ꯑꯃꯅ ꯂꯩꯃꯕꯨ ꯖꯦꯜ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯄꯤꯔꯛꯏ꯫ ꯂꯩꯃ ꯃꯈꯣꯏꯅ ꯂꯩꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯊꯣꯏ, ꯅꯤꯅꯦ꯫ ꯊꯣꯏ ꯆꯪꯁꯟꯗꯨꯅ ꯂꯩꯃꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯣꯏꯔꯝꯃꯤ꯫ ꯌꯥꯔꯦ ꯌꯥꯔꯦ ꯍꯧꯒꯠꯂꯣ꯫ ꯅꯤꯅꯦ, ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯁꯦ ꯌꯥꯝ ꯋꯥꯕ꯭ꯔꯥ? ꯅꯤꯅꯦ ꯋꯥꯗꯦꯗ, ꯍꯧꯖꯤꯛꯇꯤꯅꯦ ꯅꯤꯅꯦꯒꯤ ꯅꯤꯡꯕꯁꯨ ꯊꯨꯡꯏ, ꯃꯁꯤꯃꯨꯛ ꯄꯦꯟꯕ ꯂꯩꯇ꯭ꯔꯤ꯫ ꯊꯣꯏ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯏ꯫ ꯊꯣꯏ, ꯀꯔꯤꯒꯤ ꯀꯞꯄꯤꯅꯣ? ꯅꯤꯅꯦꯒꯤ ꯅꯥꯛꯇ ꯂꯥꯛꯑꯒ ꯑꯗꯨꯃꯥꯏ ꯀꯞꯀꯅꯨꯁꯦ꯫ ꯅꯤꯅꯦ, ꯅꯪꯁꯦ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯏ, ꯑꯁꯤ ꯌꯧꯅꯁꯨ ꯀꯠꯊꯣꯛꯄ ꯉꯝꯃꯤ ꯑꯩꯈꯣꯏꯒꯤꯗꯃꯛ꯫ ꯅꯤꯅꯦ, ꯅꯪ ꯃꯐꯝ ꯑꯁꯤꯗ ꯌꯥꯝ ꯋꯥꯅ ꯂꯩꯔꯦꯀꯣ꯫ ꯅꯤꯅꯦꯒꯤ ꯁꯤꯒꯨꯝꯕ ꯅꯃꯛꯁꯨ ꯀꯠꯊꯣꯛꯄ ꯉꯝꯕꯤ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯑꯣꯏꯖꯒꯦꯀꯣ꯫ ꯊꯣꯏ ꯂꯩꯃꯕꯨ ꯅꯨꯡꯁꯤꯅ ꯀꯣꯜꯂꯤ, ꯂꯩꯃ ꯃꯥꯅꯁꯨ ꯊꯣꯏꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯊꯣꯏꯍꯟꯕ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯃꯃꯤꯠꯇꯒꯤ ꯁꯤꯟꯊꯔꯤꯕ ꯃꯄꯤꯗꯣ ꯇꯞꯅ ꯇꯩꯊꯣꯛꯏ꯫ ꯂꯩꯃ ꯊꯣꯏꯍꯟꯕꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ, ꯏꯕꯨꯡꯉꯣ, ꯅꯪ ꯅꯤꯅꯦꯒꯤ ꯅꯥꯛꯇ ꯆꯪꯂꯛꯂꯣꯏꯗ꯭ꯔꯣ? ꯊꯣꯏꯍꯟꯕꯁꯨ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯟꯗꯨꯅ ꯂꯩꯃꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯣꯏꯔꯝꯃꯤ꯫ ꯂꯩꯃ ꯊꯣꯏꯍꯟꯕꯕꯨ ꯍꯧꯒꯠꯄꯤꯗꯨꯅ ꯃꯈꯨꯠꯇꯨꯅ ꯃꯥꯒꯤ ꯂꯤꯡꯖꯨꯝ ꯑꯅꯤꯗꯨ ꯄꯥꯏꯔꯒ, ꯍꯧꯖꯤꯛꯇꯤꯅꯦ ꯅꯤꯅꯦꯒꯤ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯅꯈꯣꯏꯁꯤꯅ ꯅꯨꯡꯁꯤꯅꯅ ꯂꯩꯕꯁꯦ ꯎꯔꯒꯅꯦ ꯅꯤꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏ꯫ ꯅꯈꯣꯏ ꯑꯅꯤ ꯄꯨꯟꯁꯤꯒꯤ ꯀꯥꯏꯅꯕ ꯌꯥꯗꯦꯀꯣ꯫ ꯑꯗꯨꯒꯅꯦ ꯌꯦꯡꯉꯣꯏ ꯏꯕꯨꯡꯉꯣ, ꯃꯇꯝ ꯆꯨꯞꯄꯗ ꯑꯐꯕ ꯋꯥꯈꯜ ꯈꯟꯒꯗꯕꯅꯤ, ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯕ ꯌꯥꯗꯦꯀꯣ꯫ ꯅꯤꯅꯦ, ꯏꯃꯥ ꯂꯩꯇ꯭ꯔꯕ ꯃꯇꯨꯡ ꯏꯃꯥꯅ ꯑꯩꯕꯨ ꯃꯆꯥ ꯁꯛꯅ ꯁꯦꯟꯅꯕꯤꯅꯕ ꯏꯃꯥ ꯑꯃ ꯊꯝꯕꯤꯔꯝꯃꯤ, ꯃꯗꯨꯗꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯅꯤꯅꯦ ꯅꯪꯅꯤ꯫ ꯏꯕꯨꯡꯉꯣ, ꯄꯨꯟꯁꯤ ꯆꯨꯞꯄ ꯏꯃꯥ ꯍꯥꯏꯅ ꯀꯧꯔꯒꯦ꯫ ꯏꯃꯥ, ꯅꯆꯥꯒꯤꯗꯃꯛ ꯉꯁꯤꯗꯤ ꯏꯃꯥ ꯌꯥꯝ ꯋꯥꯔꯦꯀꯣ꯫ ꯏꯕꯨꯡꯉꯣ꯫ ꯂꯩꯃ ꯈꯥꯡꯕ ꯉꯝꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯩ꯫ ꯊꯣꯏꯍꯟꯕꯕꯨ ꯃꯊꯥꯗ ꯀꯣꯟꯁꯤꯟꯖꯩ꯫ ꯅꯤꯅꯦꯁꯤ ꯉꯁꯤꯗꯤ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯕꯅꯣ? ꯃꯇꯧꯗꯨꯗ ꯊꯣꯏꯁꯨ ꯃꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯀꯞꯆꯩ꯫ ꯊꯣꯏꯍꯟꯕ ꯂꯩꯃꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ, ꯃꯐꯝ ꯑꯁꯤꯗ ꯏꯃꯥꯕꯨ ꯏꯅ ꯀꯨꯏꯅ ꯊꯝꯃꯨ, ꯏꯃꯥꯕꯨ ꯂꯧꯊꯣꯛꯅꯕ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯔꯕꯅꯤ꯫ ꯅꯃꯣꯒꯤ ꯁꯦꯕꯥ ꯐꯪꯗꯨꯅ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯗꯕꯅꯤ꯫ ꯊꯣꯏꯁꯨ ꯇꯞꯅ, ꯏꯃꯥ꯫ ꯂꯩꯃ ꯊꯣꯏꯒꯤ ꯃꯃꯥꯏꯗ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤ꯫ ꯏꯃꯧꯗꯤꯅꯦ ꯑꯇꯥꯡꯕꯤꯅꯦ, ꯑꯇꯥꯡꯕꯤ꯫ ꯌꯦꯡꯉꯣꯏ, ꯉꯁꯤꯗꯤ ꯏꯃꯥꯅꯦ ꯅꯈꯣꯏ ꯑꯅꯤꯗ ꯋꯥ ꯍꯥꯏꯒꯦ꯫ ꯃꯁꯤ ꯌꯥꯗꯕ ꯌꯥꯔꯣꯏ, ꯌꯥꯗ꯭ꯔꯕꯗꯤꯅꯦ ꯑꯩꯗꯤ ꯌꯥꯝ ꯁꯥꯎꯒꯅꯤ꯫ ꯑꯅꯤꯃꯛ ꯃꯨꯟꯅ ꯇꯥꯏ ꯂꯩꯃꯅ ꯀꯔꯤ ꯍꯥꯏꯔꯛꯄ ꯍꯥꯏꯅ꯫ ꯏꯃꯥꯅꯅꯦ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯨꯝꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯏꯃꯥꯅꯦ ꯏꯃꯤꯠꯇ ꯏꯁꯨ ꯑꯃ ꯎꯕ ꯄꯥꯝꯃꯤꯀꯣ꯫ ꯊꯣꯏ ꯄꯤꯔꯥꯡ ꯃꯔꯛꯇ ꯃꯣꯃꯣꯟ ꯅꯣꯛꯏ꯫ ꯊꯣꯏꯍꯟꯕꯁꯨ ꯑꯗꯨ ꯃꯉꯥꯏ꯫ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤ, ꯏꯁꯨ ꯑꯃ ꯊꯅꯝꯒꯗꯕꯅꯤ꯫ ꯊꯣꯏ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯏꯀꯥꯏꯅ, ꯏꯃꯥꯒꯤ ꯑꯅꯤꯡꯕꯗꯣ ꯅꯃꯧꯅ ꯊꯨꯡꯍꯟꯕ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯂꯩꯃ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯊꯣꯏꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯔꯝꯃꯤ꯫ ꯃꯇꯝꯁꯨ ꯂꯣꯏꯅꯤ, ꯏꯃꯥꯁꯨ ꯆꯪꯂꯒꯦꯀꯣ꯫ ꯊꯣꯏꯍꯟꯕꯅ, ꯏꯃꯥ ꯋꯥꯈꯜ ꯁꯣꯟꯊꯒꯅꯨ, ꯃꯆꯥꯅ ꯏꯃꯥꯒꯤꯗꯃꯛ ꯑꯀꯤꯕ ꯂꯩꯇꯅ ꯊꯦꯡꯅꯒꯅꯤ꯫ ꯂꯩꯃꯁꯨ ꯃꯀꯣꯛ ꯈꯖꯤꯛ ꯅꯣꯝꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯄꯨꯂꯤꯁ ꯅꯨꯄꯤ ꯑꯗꯨ ꯊꯣꯛꯂꯛꯇꯨꯅ ꯂꯩꯃꯕꯨ ꯄꯨꯁꯟꯈ꯭ꯔꯦ꯫ ꯊꯣꯏ ꯃꯄꯤ ꯏꯔꯥꯠ ꯆꯦꯟ꯫ ꯊꯣꯏꯍꯟꯕꯅ ꯇꯞꯅ ꯀꯣꯜꯂꯛꯏ꯫ ꯃꯃꯤꯠꯇꯨꯅꯗꯤ ꯂꯩꯃꯅ ꯆꯪꯈꯤꯕ ꯑꯗꯣꯝꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯊꯣꯏꯍꯟꯕ ꯃꯥꯁꯨ ꯊꯣꯏꯕꯨ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯇꯞꯅ ꯊꯣꯏꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯅ ꯍꯥꯏꯔꯝꯕꯗꯣ ꯃꯁꯨꯕꯨ ꯄꯥꯝꯃꯤ, ꯑꯩꯗꯤ ꯑꯉꯥꯡ ꯑꯃꯈꯛꯅ ꯌꯥꯔꯣꯏꯀꯣ꯫ ꯊꯣꯏꯁꯨ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯂꯩꯔꯝꯕꯗꯣ ꯄꯤꯔꯥꯡ ꯃꯔꯛꯇ ꯏꯀꯥꯏꯅ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯇꯧꯔꯛꯂꯝꯃꯤ꯫ ꯏꯀꯥꯏ ꯏꯀꯥꯏꯅ ꯊꯣꯏ ꯃꯥꯒꯤ ꯌꯥꯃꯨꯡꯒꯤ ꯃꯊꯥꯗ ꯃꯣꯃꯣꯟ ꯅꯣꯛꯆꯩ꯫ ꯊꯣꯏꯍꯟꯕ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯊꯣꯏꯕꯨ ꯃꯥꯒꯤ ꯃꯊꯥꯗꯒꯤ ꯊꯥꯗꯣꯛꯂꯝꯗꯦ꯫